Praise the Lord. Ahan bamagtada kanbi bamapu Jisu Kristagi sengthoiraba minglenda yengbiriba amasung tabiriba nungsijaraba chilinaw iche chalima pabungsing mayam pumnamakpu thamoidagi nungsiba amasung ikai khumnaba uchari matam chuppada phattaba hairibadudagi anaba hairibadudagi akibadagi langtaknabadagi kanbiba oisanu kanbibagi mapu kanbikraba loinaba Prabhu Jisugi thauchalna Prabhu Jisugi ningna amen. mayam dang asi wapau si aina mayam da phongdok chaning bagi apamba phaujarak pani madudi ikoina ikoi khun Banglatilada ya yum lejidraba dugi yum sabiraba matung magi awat apa punamak pibiraba matung da mayam makhoi yum yaubagi khara mamangda ibok amana magi dukan do yamna mong sadana phamamba uba matamda aigi thamoida ipana phahon birakpadagi mayam aina mating pangjanabagi damakta mayam ai honajabani ado mayam hayeng se habidi nongmaijung numit ngasidi thangjani hayeng nongmaijung numitagi mayam ai iboktugi yumda ai thabak suba hogadobani mayam magi dukan nama sabiu haiduna dukan nama sabirage adugi di magi dukan duga hapkadaba pochei singdo maroina ngari thamningi hai ado mayam aina hapnabagi damakta ai honajabani adubu mayam hariba Banglatilada yum sakiba matamda paisa lupa yam changkibani mayamgi mating mayamna mating tawbirakpagi thagachari amasung hojik iboktugi sagadoriba paisa do mayam changadori paisa do matau karama tawgadobono haibado mayam hojikki oinadi aingonda leiribasi yam likna lei haijabatai maramaduna Jisu Kristabu thajaba chilinaw iche chalima pabungsing aigi nungsijaraba awaba taraba matamda mating pangbirakpa chilinaw iche chalima pabungsingna hariba ibok asigi magi masugi magi awada passing do mention bada sui koi mating pangminasi Jisu Kristagi mingda mating pangbiu amasung ishorgi thogal hena tawminasi sargadalan marang kaina paisin minasi habise Jisu Kristagi minglenda haijari mayam ai Holy Bible dagi ishorgi wahi pathokserake Johan gini mayam Peter da Jisugi wahi habise mayam ai pathokserake mekoina pandup Johan gi pandup kunga mathoi gi pada taraga manga dagi horaga pada taraga tret asi phawda pathok sarake mayam mekoina charaba matungda Jisuna Simon Peter da haiki Jonagi machanupa Simon mekoi asidagi hena nahakna ibu nungsibra Simon na mangonda haiki hoi ibungo aina nahakpu nungsi haiba nahakna khangbi Jisuna mangonda haiki aigi apikpa yausingbu pijabiu Jisuna mangonda amukhana anirak suba oina haiki Jonagi machanupa Simon nahakna ibu nungsibra Simon na mangonda haiki hoi ibungo aina nahakpu nungsi haiba nahakna khangbi mahakna mangonda haiki aigi yausingbu senbiu Jisuna mangonda humlak suna haiki Jonagi machanupa Simon nahakna ibu nungsibra nahakna ibu nungsibra haina Jisuna mangonda humlak hangba maramna Simon gi thamoi sokhi mahakna Jisuda haiki ibungona pumnama khangbi aina nahakpu nungsi haiba nahakna khangbi Jisuna mangonda hai aigi yausingbu pijabiu amen mayam Jisu Krista mahakna punamak punungsi mayam wajaraba naraba singidamukta Jisu Krista na papi singidamukta lakibani wajariba ibok magi masu singidamukta mayam koi mating pangminasi habise Jisu Krista gi mingda haijari tabiriba yengbiriba punamak puishona loina bibo isanu mayam amukasu hanna ibok tuaiga wari sanajabado mayam thajarake adumgi comment tawbiramu aduga adom thajaraba adomna thajaba mayamna yoba yanaba ibok tuga mating hena lakpa yanabagi damakta share toba kawbiramgunu thagachari ibok kega sanajaba wahidu tabiyo praise the Lord masigi ningthijaraba yugasida ishorna masigi lakadare matam chuppa adom boloina bibo oresanu phattabadagi kan bibo oresanu Prabhu Jisugi ningna amen ibok ki yumdadi karugam lấy đi cho dom lấy ibok ki yumdadi ka jango sana ako yung kunten ako may sila suwan yung gaya gani pa lấy ba do matu manasa diba ko yung su jiri selung tarakte tarik isu gaya ay di ibo wagi paisa tano bagi si kanam kay may ke kanam lagi adi matanda leidana sarkar lagi mating matado ay leite angdi ibo na tawriba phina khanbasu ubada yam nungsiba koibo kani du taw ni hingdabadi yade
मा कने तमी बा स्कूल तमी को क्लास क्या तमी सी स्कूल से लोई दो रे सी तक आ हुई ते लेरम इपु दुना चही अम ता लगा थाउद्रे ने हाय चुम चही पैसा लुपा की मोंग सादबा इबोक की जुम दने इबोक ने हुजी करी करी पामी एंगोंदा हाइबिउ इन ngam ga di mateng pang jagi kari pam kari tauni idai ba ta leiri sini ngam somai ta ngamaga sura cari hoi 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 aina ne do aina ibok ta kari khar pining ba da ibok na kari kari pam ge ibok ta ge ibok na school mai na khal ga habiu ko bo kana sunna ti ne lai ni ibu chumi asi dukanam tawi tek 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 hakot pa sungam te ma kai no to we sungam te asi te ji dum jang hei cha ma do ga adum kharcha barta sari sari adu kalsani ching nung ka phangdro sakar dagi karim sangti kari gi noi bo e he hadi ai gi moina ration card me sendi ya adu ration card semba do hadi ai ni lok thu ko ngam te lupa lising taruk tu hai ada jadi ai lok ko ngam da ni na hadi sembi ri mi tu na chai he adu ni ada je ai phang da ba ka chamana phang da bo chamana ai lok thu ngam ni ma ta je ba adu ai karama du ta lok thu ngam do ngam da ni na ma cha jadi ai ni bo ma ibok ta ne ai mating khara pang ge ibok ko पांगे इबोक किसी की दुकान से साब पाम रही बोला दुकान से सादे नहीं लगा जगह तौरगा वाना तौना वाना तौना करेक्शन नहीं साबा अदुगा आइना खन्ना करी करी खतम था दुकान वही दारे दुआ aina tawbi ge bo aigonda thamoda namusi hawi ibok ki dukan se saraga ibok na thamningi ba ngari nu thamin bra ngari na dai kari kra se aidi khra ka boy moi se jum se lorani ni uni siga loiraga ibok gi se pairage ko ibok gi se pairage bak sun ba mi ani hum tawlaga nong ma dum loini di pochei hapna hapchen na ba gi dudi paisa loini ibok ta pirasu daga koina lawrasu kesu kaide dana Ande ibu ngoi dharmani hoi bo aina koina taw koi mateng kanna pange budi se sarkar dagi nate koina dum paisa khai tagi khaijara ga taw mo ai kai chani bora bori kha chau smai taw ge ibok se chau si cha bu nate taw dun ditia ibo wei se ga dukan dagi ne mobile dagi paisa thar ga lokthok pa jaba gi dukan nu khangbra leibra lei paisa ka pa karam si jum sira si jum sin na kan dukan changa emtang lake koi ibok sigi mem dukan gi bora sa lobi rage aduga ibok ki dukan se mem sa na ba khoi tomina siko amwazar ba ibok ni thamoi da fawn biration ibok ki bora sing se punna kaya gi oini si ka ngai ra ba kaya oini ibo aduga ibok kesu waru ranu ibok ki dukan se sabirage koi bo adugi ibok ki poche hapna basu tawrage ko akoina tawjari se bo iman mateng aju pangte leri ai matam sagi kana kin mateng pangde bo ishorna khoi da tharak pani bo ibok ke awa se ubode sigra bani kana sigi bang ide ima jamwane leri na Risu ai iram matem lai the mi gi chani changai de lai ri mi nai ngon kyam thi ngang adu ida ba kinai khang hoi bo kasum wa ro no hujikti khoi lai ibo ke awa do ishor no ui bo dunani nang ngang i do iman na pi dre su ai thamoi che pen ni adu no ngang bi ni ta lai te bo sama ni mai na habi na ba mi che amata lai kiti mani hadi kada ibo ke awa puna makoni hujikti ibo ki isu gisu bem
wanu ko kakao lay kakao na mating pangani ko Nang na. nang like su pen tamu heng chawra ka ne Ada pi baga chapan de. achoba thabak sang na ba nang like tambagi su paisa ka na mathau tar pirakani ibo kamra angang sing like tambagi paisa wala su aina pirakani ibo asi ki se ibog jo mapuna ma awabada mating pangningai mi se ibo Leite. leitabani leitab Kana ajikanda imit inadagi ngami makai am thak tawraga chage. ngam thak tawraga sage Haiba mioi ngakani. mani mani Aduna upai leite. Ningoni ni na chaba titi. Mina chwa. Nang adu kali do karmai ni na chaba. karamai ni san Aduna ni dei charu pidana. yam phai bo phai yam phai bo na tawri tawjari se No mi. phai bo ishor na ui bo ki awaba se Aduni ishona uraga. Udraga na udre. ure Dharma magti lala roy. mani Salimi. Kari tawro ni. Upai leite. Kasi bungona dua hari tu. Ibu kita mau dah siam sili. Mana hari ni ngai ni. Leite. Tapi orang bandar kana saya ngona sikit macam tahu ti. hoi bo khoi lại Paros na bo se bo lupa changwa se paiselo Ada tu tahu. pai bo ibok ne na pijari mi ko akoi jam jang na su la ni ibok ki dukan su sabirani jadi ibok ki mathau ta ba dukan da changa da pot punamak su hapsin birani ko ibo ibok na da yekanu ibok musi nung sang na lebiu Mani. Anu na. Aisyah ibu ngana tahu biri sih hene na sakot pa. hoi bo Asi ay mapuda. Ni jagan. hoi bo nusi ibo ki isu ko me amle Anu ni. sumwa waru no ko ibo Anu ni. Noi mana. Nungai dana jai padana kana no nungai gani. Si atom nam dam ating tahu ba isi. mani bo Takta uri ba mapus na su uri. uri bani Noi na uri ni. aina lakpada ne mogi yum san ba chatpada ibok se uraga ne ai thamoi se kainom tawwe ba ngasi di amtang lepag hangage na punamak se ishor na tawhali mi bo